ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯪꯒꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯗꯦꯔꯤꯛ ꯑꯣꯏꯅ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯆꯤꯔꯨ ꯂꯩꯕꯥꯛ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ, ꯄ꯭ꯔꯖꯥꯁꯤꯡꯕꯨꯅ ꯍꯦꯠꯄꯤꯕ, ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯇꯧꯅ ꯄꯥꯜꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯊꯣꯡꯁꯪꯕꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃ ꯏꯅꯤꯡꯊꯧꯕꯨ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯔꯤꯒꯤꯅꯤ ꯍꯥꯏꯕꯒꯦ? ꯏꯅꯤꯡꯊꯧ, ꯃꯣꯏꯅ ꯍꯥꯏꯅꯍꯧꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯄꯣꯠ ꯀꯥꯕ ꯑꯗꯨ ꯍꯟꯗꯛ ꯀꯨꯝꯁꯤ ꯑꯁꯤꯒꯤꯗꯤ ꯂꯦꯞꯄꯤꯅꯕ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯍꯧꯔꯤ꯫ ꯀꯔꯤ ꯍꯥꯏꯕ ꯊꯣꯡꯁꯪꯕ? ꯈꯪꯍꯧꯗꯦ, ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯡꯁꯪꯕ, ꯃꯤꯌꯥꯝ ꯑꯗꯣ ꯇꯟꯈꯥꯏꯈꯣ ꯆꯠꯂꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯊꯣꯡꯁꯪꯕ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯦꯂꯨꯡꯕꯅ, ꯏꯅꯤꯡꯊꯧ, ꯍꯥꯏꯒꯨꯝꯗꯅ ꯀꯨꯝꯁꯤ ꯑꯁꯤꯗꯤ ꯂꯣꯏꯄꯣꯠ ꯑꯁꯤ ꯀꯥꯍꯟꯗꯕꯅ ꯋꯥ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧꯅ, ꯁꯦꯂꯨꯡꯕ, ꯏꯅꯤꯡꯊꯧ, ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯅ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯁꯤ ꯃꯌꯦꯡ ꯇꯥꯈꯤꯔꯣꯏꯗ꯭ꯔꯣ? ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯑꯩꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯒꯅꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯦꯝꯒꯠꯂꯛꯄꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯈꯤꯕ, ꯂꯥꯟ ꯀꯌꯥ ꯇꯧꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯂꯝ ꯈꯨꯗꯤꯡ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯕꯗ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯉꯝꯂꯤꯕꯅꯤ꯫ ꯂꯥꯟ ꯑꯗꯨ ꯁꯣꯛꯅꯕꯗ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯈꯣꯞꯆꯤꯟꯕꯩ ꯃꯇꯝ ꯌꯧꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯪꯕ ꯑꯗꯣ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯦꯂꯨꯡꯕꯅ, ꯀꯩꯗꯧꯔꯦ ꯊꯣꯡꯁꯪꯕ? ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏꯕ ꯑꯗꯨꯕꯨ? ꯅꯅꯥꯏ ꯊꯣꯡꯁꯪꯕꯅ ꯏꯅꯤꯡꯊꯧꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯅꯤꯡꯊꯧ, ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯅꯨꯡꯕꯨ ꯊꯨꯝꯖꯤꯜꯂꯛꯄ ꯇꯧꯗꯨꯅ ꯑꯃꯨꯛꯇꯣꯏꯕ ꯃꯄꯥꯟ ꯑꯁꯤꯗ ꯂꯣꯏꯍꯧꯔꯦ꯫ ꯀꯔꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯑꯗꯣ, ꯑꯗꯨꯒ ꯁꯥꯎꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯇꯝꯅ ꯊꯣꯔꯛꯏ꯫ ꯁꯣꯝꯗꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅ, ꯏꯅꯤꯡꯊꯧꯕꯨ ꯃꯄꯥꯜ ꯑꯁꯤꯗ ꯊꯣꯛꯄꯤꯔꯛꯎ, ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯔꯤꯒꯤ ꯎꯕꯤꯗ꯭ꯔꯤꯕꯅꯣ? ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯂꯥꯎꯔꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯅ ꯂꯦꯞꯇꯨꯅ ꯈꯣꯜꯂꯥꯎ ꯀꯌా ꯑꯃ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯤ꯫ ꯅꯤꯡꯊꯧ ꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯃꯤꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯀꯨꯝꯁꯤ ꯑꯁꯦ ꯑꯋꯥꯕ ꯇꯥꯔꯦ꯫ ꯂꯣꯏꯄꯣꯠ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯂꯧꯕꯤꯔꯅꯨ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯅꯕ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ꯫ ꯂꯣꯏꯅꯃꯛ ꯃꯥꯡꯂꯦ꯫ ꯏꯅꯤꯡꯊꯧꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯗꯨꯅ ꯂꯣꯏꯄꯣꯠ ꯑꯁꯤ ꯂꯦꯞꯄꯤꯌꯣ꯫ ꯂꯥꯛꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯁꯣꯏꯗꯅ ꯄꯤꯖꯒꯦ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯜꯅ, ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯌꯥꯝꯅ ꯀꯥꯏꯔꯛꯂꯤꯕ ꯂꯣꯏꯄꯣꯠ ꯑꯗꯨꯅ ꯍꯤꯡꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯅꯥ ꯆꯥꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯁꯨ ꯃꯤꯌꯥꯝꯒꯨꯝꯅ ꯆꯥꯛ ꯆꯥꯔꯤ, ꯏꯁꯤꯡ ꯊꯛꯂꯤ꯫ ꯑꯗꯨꯅ ꯃꯌꯥꯝ, ꯂꯣꯏꯄꯣꯠ ꯑꯗꯨ ꯂꯦꯞꯄ ꯌꯥꯔꯣꯏ, ꯑꯗꯨꯃꯛ ꯀꯥꯔꯛꯀꯗꯕꯅꯤ꯫ ꯂꯣꯏꯄꯣꯠ ꯀꯥꯕꯒꯤ ꯃꯇꯝꯁꯨ ꯀꯨꯏꯔꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯃꯌꯥꯝ ꯌꯨꯝ ꯌꯨꯝꯗ ꯍꯟꯅꯗꯨꯅ ꯂꯣꯏꯄꯣꯠ ꯀꯥꯕꯒꯤ ꯑꯣꯏꯅ ꯍꯣꯠꯅꯕꯤꯔꯨꯔꯣ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯕꯨ ꯀꯔꯤꯅ ꯂꯣꯏꯄꯣꯠ ꯀꯥꯖꯧ ꯍꯥꯏꯕꯅꯣ? ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ꯫ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯇꯥꯔꯦ꯫ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯕ ꯃꯥꯡ ꯇꯥꯛꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯂꯪꯐꯩ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯅꯕꯒꯤꯗꯃꯛꯇ ꯋꯥ ꯇꯥꯟꯅꯖꯔꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯏꯁꯨ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ꯫ ꯃꯌꯥꯝ, ꯑꯩꯒꯤꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯔꯣꯏꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯋꯥ ꯑꯁꯤ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯒ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇꯕ ꯃꯤ ꯌꯥꯎꯔꯕꯗꯤ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯑꯩꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯈꯪꯉꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯁꯥꯎꯅ ꯁꯣꯟꯅꯍꯧꯔꯤ꯫ ꯑꯁꯨꯛ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯟꯖꯥꯕꯨ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯤꯕ, ꯐꯠꯇꯦꯗꯀꯣ꯫ ꯃꯤꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯋꯥ ꯍꯥꯏꯅꯗꯨꯅ ꯁꯥꯎꯅ ꯃꯌꯨꯝ ꯃꯀꯩ ꯇꯝꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯤ꯫ ꯏꯃꯥ, ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯏꯃꯥ ꯇꯥꯔꯦ, ꯏꯃꯥ ꯇꯥꯔꯦ, ꯊꯣꯛꯂꯛꯂꯒꯦ꯫ ꯏꯆꯥꯕꯨ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯂꯩꯈꯥ ꯅꯝꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯗꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯃꯌꯥꯅ ꯇꯞꯅ ꯆꯤꯛꯄꯤꯔꯤ꯫
ꯁꯦ ꯏꯁꯥꯅ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯂꯕ ꯀꯥꯟꯗ ꯆꯥꯛꯂꯣꯝ ꯑꯁꯤ ꯆꯥꯎꯀꯣ ꯑꯗꯨꯒ ꯍꯩ ꯑꯁꯤꯅ ꯅꯁꯥꯗꯣ ꯆꯣꯛꯊꯗꯅꯕꯅꯤ ꯍꯩꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗꯗꯤ ꯆꯥꯔꯨꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯆꯥꯛꯂꯣꯝ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯊꯣꯏꯕ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯔꯦꯟ ꯏꯆꯥꯅ ꯍꯜꯂꯛꯄꯗ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯂꯒꯦ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯄꯤꯕꯥꯉꯥꯟꯕꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯄꯤꯕꯥꯉꯥꯟꯕ ꯑꯌꯨꯛꯇꯅ ꯃꯥꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯊꯤꯜꯗꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯉꯥꯡ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯃꯥꯅ ꯁꯔꯤꯛ ꯁꯔꯥꯛ ꯊꯥꯡ ꯇꯥꯅ ꯆꯤꯡꯕꯁꯨ ꯇꯝꯕꯤꯔꯝꯃꯤ ꯄꯤꯕꯥꯉꯥꯟꯕ ꯑꯗꯣ ꯆꯤꯡꯗ ꯃꯥꯅ ꯌꯥꯟꯈꯤꯕ ꯎꯁꯤꯡ ꯑꯗꯨ ꯃꯄꯨꯟ ꯃꯄꯨꯟ ꯁꯦꯝꯂꯤ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯂꯥꯛꯏ ꯀꯩꯊꯦꯜꯗ ꯃꯥꯅ ꯍꯦꯛ ꯐꯝꯗꯨꯅ ꯌꯣꯟꯕ ꯃꯄꯥ ꯑꯗꯨꯗ ꯁꯤꯡ ꯑꯗꯨ ꯊꯥꯔꯤ ꯑꯗꯨꯒ ꯀꯩꯊꯦꯜ ꯑꯗꯨꯗ ꯆꯠꯅꯔꯤꯕ ꯂꯩꯅꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ ꯅꯨꯄꯥ ꯑꯃꯅ ꯏꯕꯨꯡꯉꯣ ꯁꯤꯡ ꯑꯁꯤꯕꯨ ꯃꯄꯨꯟꯗ ꯀꯌꯥꯅꯣ ꯇꯥꯗ ꯃꯄꯨꯟ ꯑꯃꯗ ꯂꯨꯄꯥ 1.5ꯅꯤ ꯑꯗꯨꯗꯤ ꯈꯔ ꯇꯥꯡꯗ꯭ꯔꯣ ꯇꯥꯕ ꯌꯥꯗ꯭ꯔꯕꯣ ꯇꯥꯗ ꯃꯄꯨꯟ ꯀꯌꯥ ꯂꯧꯕꯤꯒꯗꯕ ꯑꯣꯏꯔꯕꯅꯣ ꯌꯥꯝꯕꯗꯤ ꯅꯠꯇꯦꯗ ꯃꯄꯨꯟ 4 ꯈꯛꯇꯅꯤ ꯐꯔꯦ ꯇꯥꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯨꯄꯥ 3 ꯊꯣꯛꯂꯦ ꯑꯗꯨꯅ 5.5 ꯄꯤꯕꯤꯔꯝꯃꯣ 이붕어 난기 씨부 망할로로드나 비방한베수 하이나바 달라두나 파리다다 비비람로 세세 비방한베수 센아드 록센드나 아목 미락방아이디 ngaihaki matungdadi sing amatamak ngahawri aduda bibanganbana haijay mapun amakak tingay heibu amuk puduna hanba taribra chatoy thabuk su wali aidi phare pungsu thengamani chaksu laambada loire aduna aduma puduna chalake yumgi oirabasu asi khanduna bibanganba ado ching adugi manakta leiriba khun adu lai chak asi chingkhong asida phamduna charake aduga ngahak pothaduna amuk chakpa haiduni asi khanna biba mafam chaba ama yengduna uzaw adugi makhongda phamthaduna chakjari ngahak su potharure yakna saramba numiki mangal ado khara hanthaba aduda haima pungsi thenglamnani ne asi khanduna hawgotlaga singmapul aduma supaiduna kun aduda lai angang khara amana thang awraiduna leiramba adu thengni angang amana ozalai angang sing adu bibangan batamna sensilaktuna khurumjai bibangan besu yari yari chalo nakhoi taramriba ado losinjaro hana ngahaki matong bibangan besu tambiba loreduna mayumda halai makhong makhut hamduna chakhumda singmapul adu puduna changli thagoina haima isa hale idana imadi isa halapagi makhonka amata tarudre hale ima asi haiduna manakta lairiba phan adu chungsiduna mamagi manakta phami singmapul adu ubada thagoina masanpada yengduna isabu singlema iba adubu posit phatabra sitlidaima ado mapun amadi leme aina yumgi oirage khanduna puraba yumgi singwati isana paiduna thamli phare singado piro imanga sigi oirage mapanda leiba singadudi ising so libana kangba wai ngasai dei mai ase hawatna bu hotna badane ima se isaga se sokthare ima ai tobige se yani isa adum pham natraga nangi ka da jangduna ngai potharuro thabak wana surubagi isa waramnani wadi de ima se asi haiduna singron bada fanglakpa sena do bisali isa adum paisiluda pakhang pharabani isa se aduna nangi kanaba thabak tawbada adumak sena do sisinauko yadima imana dum paisilo asi haiduna mamagi makhut aduda sen adu paheli adoima kai jang thong beno jam thong amane aduga ngok thong amaga tawri as haurani hedude ingkhol da thaba mapot masai ngaktani aduna si sabana phaiko kaithen da yoliba sidi tamang amanati kari hida khapchili khangbanati madu charubada isa nungai taba dum yauribani hoima ekhoi ingkhol chawriba sidi masida matam goiba pothok kaya ama puthokduna ekhoi su chaba sina phaida isa sopuya banate ko ima gidi isa mathantani ima na ne
ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯅꯥꯏꯇꯣꯝ ꯉꯥꯟꯕꯅꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯣ ꯅꯨꯡꯁꯤꯅ ꯄꯤꯕꯥ ꯉꯥꯟꯕ ꯌꯦꯡꯖꯔꯤ ꯁꯣꯝꯗꯅ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯦ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯣ ꯀꯩ ꯋꯥꯅꯣ ꯏꯆꯥꯅ ꯍꯥꯏꯕ ꯋꯥ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯏ ꯑꯃ ꯊꯝꯁꯦ ꯍꯥꯏꯕꯗꯣ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯕ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ ꯏꯆꯥꯅ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯧ ꯏꯄꯥ ꯅꯤꯡꯊꯧ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯏꯅꯥꯏ ꯑꯃ ꯄꯥꯝꯖꯩ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯝꯕ ꯃꯤ ꯄꯥꯝꯃꯤ ꯏꯆꯥꯅ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥ ꯑꯩꯗꯤ ꯃꯁꯥ ꯐꯕ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤ ꯄꯥꯝꯖꯩꯗꯣ ꯐꯔꯦ ꯏꯆꯥꯅ ꯄꯥꯝꯂꯦ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯃꯛ ꯁꯒꯣꯜ ꯄꯥꯎ ꯆꯜꯍꯜꯂꯨꯒꯦ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯟꯊꯥꯅꯨ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤꯔ ꯏꯄꯥ ꯅꯤꯡꯊꯧ ꯃꯥꯅꯤꯅꯦ ꯃꯥꯅꯤꯅꯦ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯟꯊꯥꯅꯨ ꯍꯔꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯆꯤꯔꯨ ꯀꯧꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯑꯃꯠꯇꯅ ꯅꯤꯡꯊꯧ ꯄꯨꯔꯦꯜꯕꯨ ꯌꯥꯔꯝꯗꯦ ꯑꯗꯨ ꯃꯉꯥꯏ ꯃꯍꯥꯔꯥꯅꯤꯕꯨꯁꯨ ꯀꯅꯥꯃꯠꯇꯅ ꯌꯥꯔꯝꯗꯦ ꯃꯍꯥꯔꯥꯅꯤꯗꯒꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯦꯜꯂꯤ ꯃꯕꯨꯛ ꯐꯠꯇꯕꯁꯨ ꯅꯤꯡꯊꯧꯗ ꯍꯦꯟꯅ ꯐꯠꯇꯕ ꯂꯩꯇꯦ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯥꯏꯇꯣꯝ ꯉꯥꯟꯖꯕꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯟꯊꯥꯅꯨꯗꯤ ꯃꯕꯨꯛ ꯇꯞꯄ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯅ ꯌꯥꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯖꯥꯗ ꯃꯕꯨꯛꯆꯦꯜ ꯃꯣꯏꯃꯨꯛ ꯐꯠꯇꯕ ꯂꯩꯇ꯭ꯔꯕꯁꯨ ꯅꯥꯏꯇꯣꯝ ꯉꯥꯟꯖꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯟꯊꯥꯅꯨꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯃꯈꯣꯏꯅ ꯌꯥꯗꯕ ꯌꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯐꯠꯇ꯭ꯔꯕ ꯑꯗꯨꯗꯤ ꯁꯤꯟꯊꯥꯅꯨꯅ ꯍꯥꯏꯕꯗ ꯆꯠꯂꯝꯗꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯄꯤꯕꯥ ꯉꯥꯟꯕꯗꯤ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯃꯊꯧ ꯆꯠꯈ꯭ꯔꯦ ꯊꯒꯣꯏꯁꯨ ꯏꯪꯈꯣꯜ ꯁꯨꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯊꯒꯣꯏ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯀꯩ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯔꯤ ꯇꯥꯎ 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 ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥ ꯅꯨꯄꯥ ꯄꯨꯝꯕ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯏꯅꯤꯡꯊꯧꯅ ꯈꯪꯍꯜꯂꯤ ꯃꯔꯝꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯟꯊꯥꯅꯨꯒꯤ ꯃꯅꯥꯏ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯃꯠꯇ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯄꯨꯝꯅꯃꯛ ꯂꯥꯛꯀꯗꯕꯅꯤ ꯀꯩꯒꯨꯝꯕ ꯏꯅꯤꯡꯊꯧꯒꯤ ꯋꯥꯕꯨ ꯊꯑꯣꯏꯗ꯭ꯔꯕꯗꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯤꯕꯥ ꯉꯥꯟꯕꯁꯨ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯉꯥꯡꯅꯍꯧꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯌꯨꯝꯗ ꯄꯔꯄ ꯍꯜꯂꯛꯏ ꯏꯃꯥ ꯑꯩ ꯍꯜꯂꯛꯑꯦ ꯇꯣ ꯑꯁꯤꯗꯅꯦ ꯏꯃꯥꯅ ꯏꯁꯤꯡ ꯊꯝꯂꯕꯅꯤ ꯅꯈꯣꯡ ꯅꯈꯨꯠꯀꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯥꯝꯗꯣꯛꯎꯔꯣ ꯍꯣꯏ ꯏꯃꯥ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯁꯥꯟꯅꯍꯧꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯞꯅ ꯍꯧꯗꯣꯔꯛꯏ ꯏꯃꯥ ꯉꯁꯥꯏ ꯑꯩꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯂꯝꯕꯤꯗ ꯁꯥꯟꯅꯍꯧꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯠꯂꯨꯒꯦ ꯊꯧꯔꯝ ꯑꯗꯨꯗ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯔꯨꯒꯦ ꯃꯗꯨ ꯌꯥꯗꯦꯀꯣ ꯊꯣꯏꯕ ꯏꯃꯥꯒꯤꯗꯤ ꯏꯆꯥꯅ ꯊꯟꯇꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯁꯤ ꯑꯍꯦꯟꯕ ꯄꯥꯝꯒꯨꯝꯁꯤ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯨꯏ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯂꯥꯟ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯁꯦꯟꯅꯕꯤꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕ ꯂꯥꯟ ꯆꯠꯂꯨ ꯍꯥꯏꯔꯛꯂꯕꯗꯤ ꯏꯃꯥ ꯊꯋꯥꯏ ꯑꯁꯤ ꯋꯥꯗꯕ ꯉꯝꯗꯦ ꯅꯄꯥꯕꯨꯁꯨ ꯂꯥꯟꯗ ꯊꯋꯥꯏ ꯃꯥꯡꯈꯤ ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯂꯥꯟ ꯆꯠꯄ ꯄꯥꯝꯗꯦ ꯏꯃꯥ ꯄꯥꯕ ꯑꯗꯣ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯗꯣ ꯅꯆꯥꯗ ꯂꯤꯔꯣ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯊꯣꯏꯕ ꯅꯄꯥꯕꯨꯡ ꯑꯗꯣ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯑꯁꯤꯒꯤ ꯃꯄꯥꯕꯨ ꯅꯤꯡꯊꯧ ꯄꯉꯥꯛꯄꯒꯤ ꯍꯗꯛꯇꯒꯤ ꯍꯧꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯥꯛꯏ ꯀꯨꯏꯗ꯭ꯔꯤ ꯅꯤꯡꯊꯧ ꯄꯉꯥꯛꯄꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯄꯨꯔꯦꯜꯅ ꯑꯃꯨꯛ ꯈꯨꯕꯝ ꯑꯗꯣ ꯃꯍꯨꯠ ꯁꯤꯟꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯟ ꯑꯃ ꯇꯧꯔꯛꯑꯝꯃꯤ ꯂꯥꯟ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯎꯃꯪ ꯑꯃꯈꯛ ꯂꯩ ꯎꯃꯪ ꯑꯗꯨꯒꯤ ꯊꯪꯅꯕꯗ ꯂꯩꯕꯥꯛ ꯈꯔ ꯑꯃꯁꯨ ꯇꯥꯔꯤ ꯂꯤꯛꯂꯨ ꯀꯧꯕ ꯂꯩꯕꯥꯛ ꯑꯗꯨꯅ ꯂꯥꯟ ꯑꯁꯦ ꯍꯧꯔꯛꯈꯤꯕꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯂꯥꯛꯈꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕꯁꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯒꯤ ꯂꯩꯕꯥꯛꯅ ꯍꯦꯟꯕꯅ ꯃꯈꯣꯏꯅ ꯃꯤ ꯌꯥꯝꯕꯒ ꯑꯁꯨꯝ ꯂꯥꯛꯆꯔꯛꯈꯤ ꯅꯄꯥꯕꯨꯡ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯃꯈꯣꯏ ꯑꯅꯤꯇꯅ ꯂꯥꯟ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯅ ꯊꯧꯅꯥ ꯐꯅ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯛꯂꯨ ꯂꯩꯕꯥꯛꯀꯤ ꯑꯊꯧꯕ ꯅꯤꯡꯊꯧꯅ
ꯑꯆꯥꯟꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯊꯥꯗꯣꯔꯛꯈꯤ꯫ ꯅꯄꯥꯕꯨꯡ ꯑꯗꯨꯗꯤ ꯃꯤꯌꯥꯝ ꯑꯃ ꯂꯥꯟ ꯊꯦꯡꯅꯔꯛꯄꯅ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯔꯝꯃꯤ꯫ ꯆꯣꯛꯊꯗꯨꯅ ꯂꯩꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯄꯥꯕꯨꯡꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯅꯄꯥꯕꯨ ꯌꯥꯏꯕꯤ ꯂꯧꯈꯤꯕꯅꯤ꯫ ꯋꯥ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯊꯒꯣꯏ ꯑꯗꯨ ꯀꯞꯂꯤ꯫ ꯏꯃꯥ ꯇꯣꯛꯂꯨꯁꯦ, ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩ ꯆꯥꯎꯔꯦ, ꯏꯃꯥꯕꯨ ꯉꯥꯛ ꯁꯦꯟꯒꯅꯤ, ꯏꯄꯥꯒꯤ ꯂꯃꯟ ꯑꯩꯅ ꯁꯤꯡꯒꯅꯤ꯫ ꯊꯥꯒꯣꯏ ꯄꯥꯈꯠꯅ ꯇꯍꯥ ꯇꯍꯥꯅ ꯍꯥꯏꯖꯔꯛꯏ꯫ ꯊꯣꯏꯕ, ꯃꯗꯨ ꯌꯥꯗꯦ꯫ ꯅꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯂꯝꯗꯕꯁꯦ ꯃꯤꯕꯨ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕ ꯃꯔꯧ ꯊꯥꯡꯕ ꯑꯁꯤꯅꯤ꯫ ꯅꯄꯥꯕꯨꯡꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯊꯧꯅꯥ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯕꯨꯁꯨ ꯊꯧꯅꯥ ꯂꯩꯕ ꯑꯣꯏꯌꯨ꯫ ꯅꯄꯥꯅ ꯌꯥꯔꯝꯗꯕ ꯊꯕꯛ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ ꯏꯃꯥꯒꯤ ꯊꯣꯏꯕ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯂꯤꯛꯂꯨ ꯍꯥꯏꯅ ꯌꯥꯎꯔꯤꯕ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯂꯝ ꯑꯗꯨꯕꯨꯔꯥ? ꯃꯥꯅꯦ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯁꯤ ꯅꯠꯇꯕ ꯅꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯃ ꯊꯝꯈꯤ꯫ ꯃꯍꯥꯛꯁꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯝꯗꯣ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯦ꯫ ꯅꯄꯥꯕꯨꯡꯁꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯖꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯃꯝꯕꯅꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯍꯌꯦꯡ ꯆꯠꯊꯣꯛꯂꯨꯔꯣ, ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯝꯗꯣ ꯇꯔꯥꯏ ꯇꯔꯥꯏꯗꯤ ꯂꯣꯏꯁꯤꯜꯂꯣꯏ, ꯆꯥꯡꯌꯦꯡ ꯇꯧꯔꯛꯀꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯈꯟꯒꯗꯕꯅꯤꯅ꯫ ꯑꯗꯨꯅ ꯏꯆꯥꯅ ꯍꯩꯖꯕ ꯑꯃꯗꯤ ꯂꯧꯁꯤꯡ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯆꯔꯛꯎ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯗꯨ ꯈꯜꯂꯒ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯕꯗꯤ ꯏꯃꯥ ꯃꯊꯟꯇ ꯀꯔꯝꯅ ꯂꯩꯒꯅꯤ? ꯑꯩ ꯊꯧꯔꯝ ꯑꯁꯦ ꯌꯥꯎꯔꯔꯣꯏꯒꯦ ꯏꯃꯥ꯫ ꯍꯩꯃꯥ, ꯑꯗꯨꯒꯤꯕꯣ ꯊꯪꯅꯕꯒꯤ ꯅꯆꯟꯅꯨꯄꯤ ꯍꯣꯏ, ꯅꯅꯦ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯊꯣꯏꯅ ꯃꯗꯨꯗ ꯈꯟꯖꯜꯂꯨꯅꯨ꯫ ꯏꯆꯥ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯅꯕ ꯑꯣꯏꯅ ꯇꯧꯀꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯛꯎꯀꯣ ꯏꯆꯥꯅ꯫ ꯃꯃꯥꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯄꯤꯕꯥꯡꯒꯥꯟꯕ ꯑꯗꯣ ꯃꯌꯨꯝꯗꯒꯤ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ꯫ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯄꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ, ꯑꯁ, ꯃꯤꯌꯥꯝꯁꯤꯗꯤ ꯑꯩꯕꯨ ꯍꯟꯕꯅ ꯐꯗꯣꯏꯔꯥ? ꯄꯤꯕꯥꯡꯒꯥꯟꯕꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯄ ꯑꯗꯨꯗ ꯈꯨꯟ ꯑꯗꯨꯒꯤ ꯃꯇꯥꯎ ꯑꯃꯅ ꯎꯕꯗꯒꯤ ꯀꯧꯔꯤ꯫ ꯏꯇꯥꯎ! ꯏꯇꯥꯎ ꯄꯤꯕꯥ! ꯄꯤꯕꯥꯁꯨ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯦ ꯏꯇꯥꯎ, ꯅꯪꯁꯨ ꯊꯧꯔꯝ ꯑꯁꯦ ꯌꯥꯎꯒꯦ ꯇꯧꯔꯝꯂꯤꯕ꯭ꯔꯣ? ꯅꯠꯇꯦꯗ ꯏꯇꯥꯎ, ꯑꯩꯗꯤ ꯌꯥꯎꯕ ꯇꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯗ ꯇꯉꯥꯏ ꯐꯗꯗꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯏꯕꯅꯤ꯫ ꯑꯩꯗꯤ ꯌꯦꯡꯕꯒꯤ ꯁꯔꯨꯛ ꯑꯣꯏꯔꯒꯦ꯫ ꯄꯤꯕꯥꯡꯒꯥꯟꯕꯅ ꯅꯛꯅꯔꯛꯏ꯫ ꯏꯇꯥꯎ, ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯏꯇꯥꯎ ꯑꯣꯏꯅ ꯈꯜꯂꯛꯑꯕꯗꯤ ꯏꯇꯥꯎ ꯀꯝꯗꯧꯕ ꯍꯥ? ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯐꯤꯕꯝꯂꯥ? ꯅꯠꯇ꯭ꯔꯒ ꯂꯤꯡꯖꯦꯜ ꯀꯥꯏꯅ? ꯏꯇꯥꯎ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ꯫ ꯑꯩꯀꯣ ꯃꯤꯍꯨꯟ ꯁꯨꯗꯦ꯫ ꯑꯗꯣ ꯈꯟꯗꯤ ꯈꯜꯂꯣꯏ, ꯏꯇꯥꯎꯒꯨꯝꯕ ꯈꯟꯗꯅ ꯑꯩꯈꯣꯏꯒꯨꯝꯕ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅꯕ ꯃꯤ ꯈꯟꯒꯗ꯭ꯔꯣ? ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯊꯧꯔꯝ ꯑꯗꯨꯁꯨ ꯍꯧꯔꯦ꯫ ꯃꯊꯪ ꯃꯊꯪꯁꯨ ꯆꯥꯡꯌꯦꯡ ꯇꯧꯔꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯈꯜ 3 ꯊꯣꯛꯅ ꯇꯧꯔꯝꯃꯤ꯫ ꯊꯥꯡꯒꯤ ꯃꯍꯩ ꯎꯠꯄ, ꯑꯗꯨꯒ ꯁꯔꯤꯛ ꯁꯔꯥ ꯂꯝꯕꯥ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯅꯤꯡꯊꯧꯗ ꯎꯠꯄ, ꯑꯗꯨꯒ ꯆꯥꯡꯌꯦꯡ ꯑꯅꯤꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯃꯤꯕꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯃꯨꯛ ꯋꯥꯍꯪ ꯍꯪꯕ ꯑꯁꯤꯅꯤ꯫ ꯆꯥꯡꯌꯦꯡ ꯃꯈꯜ ꯀꯌꯥ ꯇꯧꯔꯛꯄꯗ ꯅꯨꯄꯥ ꯑꯅꯤꯇꯃꯛ ꯈꯟꯒꯠꯂꯦ꯫ ꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯜꯂꯛꯏ꯫ ꯍꯦꯟꯕꯅ, ꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯨꯄꯥ, ꯅꯪꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯍꯦꯟꯕ ꯀꯧꯖꯩ꯫ ꯑꯣ, ꯍꯦꯟꯕ, ꯅꯪꯁꯦ ꯅꯇꯤꯛꯅ ꯊꯧꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯈꯟꯒꯠꯄꯗ ꯌꯥꯎꯔꯛꯑꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯊꯧꯅꯥ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯨꯛ ꯌꯦꯡꯂꯒꯦ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯐꯔꯦ, ꯊꯧꯔꯝ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯟꯊꯥꯅꯨꯒꯤ ꯃꯅꯥꯏ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯝꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ? ꯏꯅꯤꯡꯊꯧ, ꯑꯩꯅ ꯉꯝꯅꯕ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯉꯥꯛꯆꯒꯦ꯫ ꯀꯩꯒꯨꯝꯕ ꯅꯈꯣꯏꯅ ꯎꯃꯪꯗ ꯀꯣꯏꯕ ꯆꯠꯄꯗ ꯀꯩ ꯊꯦꯡꯅꯔꯕꯗꯤ ꯅꯪ ꯀꯝꯗꯧꯒꯅꯤ? ꯊꯧꯅꯥ ꯐꯅ ꯉꯁꯥꯏꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯕ ꯍꯦꯟꯕ ꯑꯗꯣ ꯋꯥ ꯑꯗꯨꯗ, ꯍꯥ, ꯏꯅꯤꯡꯊꯧ ꯀꯩ ꯍꯥꯏꯕ? ꯀꯩ ꯊꯦꯡꯅꯔꯕꯗꯤ ꯅꯪ ꯀꯝꯗꯧꯒꯅꯤ ꯍꯥꯏꯕ? ꯏꯅꯤꯡꯊꯧ,
ꯑꯗꯨꯗꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯆꯦꯟꯕ ꯇꯥꯕꯅꯤ ꯏꯅꯤꯡꯊꯧ ꯌꯥꯔꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯏꯅꯤꯡꯊꯧ ꯑꯩ ꯈꯜꯂꯕꯣ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤ ꯄꯤꯕꯥꯉꯥꯟꯕ ꯑꯗꯨ ꯑꯃꯨꯛ ꯆꯪꯉꯛꯏ 이닝ꯊꯧ 난 아이돌레바 비방한바나 이닝ꯊꯧ부 이곡노는 구름저리 라스쿠마리부수 나나이는 구름저리 닝ꯊꯧ ꯄꯨꯔꯦꯜꯅ ꯍꯦꯟꯕꯗ ꯍꯪꯈꯤꯕ ꯑꯗꯨꯒꯨꯝꯅ ꯄꯤꯕꯥꯉꯥꯟꯕꯗꯁꯨ ꯍꯪꯉꯝꯃꯤ 이닝ꯊꯧ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯂꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕꯁꯨ ꯑꯣꯜꯂꯣꯏ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯑꯋꯥꯕ ꯀꯌꯥ ꯇꯥꯔꯛꯂꯕꯁꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯟꯊꯦꯡꯅꯖꯒꯅꯤ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯌꯦꯡꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯣ ꯅꯪꯒꯤ ꯁꯦꯠꯀꯗꯕ ꯐꯤꯖꯦꯠ ꯑꯗꯨ ꯍꯌꯦꯡ ꯅꯪꯅ ꯂꯧꯔꯣ ꯑꯁꯨꯝꯅ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯤꯌꯥꯝ ꯇꯤꯜꯂꯝꯕ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯄꯤꯕꯥꯉꯥꯟꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯊꯒꯣꯏ ꯃꯆꯥꯅ ꯍꯜꯂꯛꯏꯕ ꯑꯗꯨ ꯎꯕꯗ ꯊꯣꯏꯕ ꯏꯃꯥ ꯀꯝꯗꯧꯔꯛꯑꯒꯦ ꯏꯆꯥꯕꯨ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯦꯡꯕꯔꯣ ꯊꯣꯏꯕ 이마다 와리 리유 konungda kari tawrakpa pibanganbusu mamada ngasai konungda thokriba pumba wari liri phare adudi ngasidi imaga nga thonglaga jarasi isadi thauna phaba ningthauna janba aphaba miyangbi seba tawba leita laira khangba misak oyuko hoima nacha imana haiba khudingmak injagani ipana pamlamba amade pamdabasu nasana khangna jatkani phare laose imungda janglasi mathangi numitni pibanganba mamabu makhong sokna khurum jaduna mayumdagi konungi makai panglile konungi thongsang suhana khangduna leibana adumak changhale pibanganba suning thawna leiba mafam aduda laktuna iningthau nanaina ikoknona khurum jari piba nang laklabra lakjari iningthau phare adudi nangi leifam adu taklage asi haiduna kana lei manai amana iningthau nanai ai leje phare nupa asigi leifam adu taklo aduga mana setkadaba phijol adusu piramno phagani iningthau piba nangna phirol honglaba matung awang lomda aigi isanpi rajkumari leiramgani magi manakta chalo hoi iningthau lanmi aduna pibanganbagi phirol amadi leigadaba ka adu taklamduna masu sakre pibanganbasu magi oigadoriba ka aduda changduna hi adu hongmi awang thangbada lei hairiba mafam aduda tapna adum lakli ure rajkumari na phamduna leising adubu yengdung leiriba adu tapna jangsinduna manak aduda lepli amuk kari sukoida wa haibusu ngamda tumin lepi adubu mathawni khanduna tapna Rajkumari khangduna onthorei adubu chumpiral charaba nupa aduna mamangda leptuna leiramba aduda karisu haida tuminna munna yengli Rajkumari ai lakjare sida phamo asi haiduna phambam leiriba aduda phamale masuna kal amada phamduna pibangan bada yengduna hairi nangi ming ado pibangan ba haiba natra mani Rajkumari oh ai nangonda karigumba wahang khara hangi yani hangbiyo Rajkumari na khangba pumba ai loina makhumjage ado ai ibung piba haina oina kaujage ming ase sangbanina asumna kauba yai ko ibung Rajkumari na kauningba ming ama hekta aduma kaubiyo ai kari sumaduda khanba leijade asi haiduna maithongduda adumak momonoi ado ibung piba gi imungi wari khajita khangjage masida akaiba leibra Rajkumari aigi imaga aiga khakta yum aduda leijabani aigi ipade leikhidaba koire aina piklingai adumak leikhidre aigi imana inkholda mana masing matamgi oiba thaduna yole aina yonbaso adumak yawi aduga aina chingda singchanduna kaithalda yole angang singbaso sarik sara thang tana chingba kaya amasu takpi tambiduna aina fanglakpa amadi imana fanglakpa sena imung pujabani Rajkumari sinthanudi pibangan bagi wari aduda nungaitaba karino khangdaba ihul ama phauri adude ibung piba
Ima ado mathanta layramlagani. Konung asida punna layro. Ai ipa ningthauda haige. Yanida Rajkumari. Imagide thoinu wabigano. Thangnabagi isan amadi ine hoi leibanina aina supukning ase khara yanglibani. Rajkumari na man hangningba khangningba singado pumba hangli. Numituma hokre noma Rajkumari na mapa ibungo ningthauda. Ipa ningthau. Isa na ipagi nakta lakpu kay hainingge. Karina ningthungdaba lay ipada hayo. Isa agidamak ipa layri. Namasu layri. Maharani yainu sumamonok tu na. Kari hainingge isabo. Ipa ningthau. Ima Maharani. Nasang aside konung mapan thok tu na. Laibak asida layriba. Chawraba anaw lekol aduda chacharuge. Konung asida asum laysinbana. Isa ase tupuk tupay chale. Aduna nihaktangdi nasa thoksaruge ipa ningthau. Ningthau purel amadi Maharani yainu su haraw haraw yathora ami. Chaluro. Adabu pangtheng theng na di halakanuko. Ipagi yeknaba yami. Aduna lami khariyam na puko. Ado isya nabi ibadi. Masu yawi ipa ningthau. Phare, chaluro. Hoi ipa ningthau. Asam tawna Rajkumari Sinthanu. Pibangan ba amade manay masin kaya amagaloy na duna. Anaw lekol hairiba lekol adu chale. Anaw lekol asi chiru leibaki khwaidagi chawba lekol amani. Lekol asi makhal makha kayagi hairang lirang pani. Mafam asi aduki matik phase. Pukning huba, thamoy irang hauba, wakhal ingba mafam amani. Ningthau puralgi mapa. Rajkumari Sinthanu gina mapu ningthau pangakpana. Semgar sagalamba ningthi zaraba lekol amani. Anaw lekol siyore Rajkumari sutapna sagol gari adudagi gumtharai. Mafam adu ubada haraw jana yengli. Aduga inglaba, amakpa yawdraba, tasing-tasinglaba malangbagi sahum aduna yaibada. Rajkumari Sinthanu de momon noktuna masa aduda ayingba adu pholi. Pibangan dusu nupi magi mataw aduda mamit kuptaba makhayengli. Thamoyda phawriba ihul, nuksibagi ihul. Khangdaba nate pakhang oiriba mahaksu. Aduba ningol oibi made Rajkumari ni. Aduga mana Rajkumari gi manay amakhakni. Thamoy aduda phawba ihul ado nuksibani khangnabasu minungsi oirage khanduna khalibu wakhal ado thugaire. Nupi oibi masu ayingba namiba ado ngehak phuhalaba matungda pibada onsenduna. Ibung piba lao manungda changduna lekol asibu yenglurase. Manay singdasu hairi. Inaisa nakoiso lekol asida nakoy ni yengningba khuding yengluro. Aduga mafam asida amuk thengnase. Ipa ningthauna thengna halakanu haibirei. Aduna kuina di lairagumsi. Phagani majaibino. Rajkumari amadi pibangan basu manungda changaktuna akoiba adugi phajaba adu yengli. Khangaude Rajkumari Sinthanuna lay amabu pamjana yenglingai maninglomdagi ten ama kapsalai. Laibak phabana ten ado Rajkumari dadi pandaduna manakta hauriba u aduda panki. Pibangan basu nakanda leptuna lairamani. Masu tarukliba ado kanano haiduna yengli. Rajkumari su kanano haiduna onthorei ure thangnaba leibaki mapa ningthaugi yeknaba oiriba ningthau sajaugi asanba manai khaba ado. Rajkumari ado sauningbana masa ado leiba ngamde adubu nupi oibanina amu karisu haiduna lei. Tanja aduda khangaudi pibangan bana sangsinduna nupa adubu phudarakpa. Khaba adu tamthina sokle khaba suwa amata haiba nanghaude. Khangaudana tawra iba maong aduda pibangan ba sauna Rajkumari gi khudang adu paiduna. Makoyna ngasay leptuna leiba mafam aduda lai. Aduga lammi sing suhanan leptuna leirambana wa amata hainada konung tamna halei. Ningthau sajaugi manai khaba se mabuk phattaba nupibu karisu leitana khanba mi amakhakni. Mana ngasi laiba asisu Rajkumari Sinthanuna laikol chaki khangbana laibani. Magi tonganba aronba mi thadautuna Rajkumari bu sanganbani. Magi nupi taruk leirabani adubu nupi taruk adudagi Rajkumari Sinthanuna hena nungsi khanduna magi phatraba wakhal aduna Rajkumari gi tanjang ngaiduna lakpani. Laibak phabana Rajkumari gi punsibu pibangan bana kanbirakpani. Wa amata ngangnadana lakpana konung yorakle. Rajkumari adu pibangan bada wa ama hainingbani. Adubu pibangan bagi asawba adu ubada Rajkumari adu karino khangdana masada pakhatba phawri. Konungda mama ibema amadi ningthauda thokriba thodokpa matamni. Ningthau puril sa sawbana mai hawkre adubu macha nupibu
ꯀꯟꯕꯤꯔꯛꯄ ꯄꯤꯕ ꯉꯥꯟꯕꯕꯨ ꯃꯥꯅ ꯀꯧꯁꯤꯟꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯗꯤ ꯁꯅꯥꯂꯨꯄꯥ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯊꯥꯒꯠꯂꯤ꯫ ꯄꯤꯕ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗ ꯃꯄꯥ ꯑꯩꯒꯤ ꯈꯨꯠꯇ ꯑꯃꯨꯛ ꯁꯤꯟꯅꯕꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯁꯤ ꯄꯤꯔꯤꯕꯅꯤ꯫ ꯃꯅꯥꯏ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯉꯥꯛꯄ ꯃꯤꯅꯤ ꯈꯟꯗꯨꯅ, ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤꯗꯤ ꯌꯦꯛꯅꯕ ꯌꯥꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯍꯦꯛ ꯊꯣꯛꯄꯒ ꯑꯩꯒꯤ ꯌꯦꯛꯅꯕ ꯉꯥꯛꯇꯅꯤ, ꯃꯗꯨ ꯃꯅꯥꯏ ꯑꯣꯏꯅꯁꯨ ꯈꯪꯅ ꯆꯠꯀꯗꯕꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯈꯪꯖꯔꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯋꯥ ꯑꯩꯅ ꯉꯥꯛꯅ ꯈꯪꯅ ꯆꯠꯆꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯟꯊꯥꯅꯁꯨ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯏꯕꯨꯡ ꯄꯤꯕꯥꯅ ꯁꯥꯎꯕ ꯎꯔꯒ ꯏꯁꯥꯗ ꯄꯥꯈꯠꯄ ꯄꯣꯛꯂꯤꯕ? ꯑꯩꯅ ꯏꯕꯨꯡ ꯄꯤꯕꯥꯒꯗ ꯅꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯁꯤꯅ ꯀꯔꯤꯒꯤ? ꯃꯥꯕꯨ ꯎꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯕ, ꯍꯔꯥꯎꯔꯤꯕ ꯑꯁꯤꯕꯨꯅ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ? ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯥꯛꯑꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤꯕ? ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯤꯅ ꯈꯪꯈ꯭ꯔꯒꯅ ꯀꯝꯗꯧꯒꯅꯤ? ꯄꯨꯛ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯏꯄꯥ ꯑꯃꯗꯤ ꯏꯃꯥ, ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯍꯥꯠꯄꯤꯈꯤꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯁꯦꯝꯗꯣꯛꯀꯅꯤ, ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯒꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯅꯤ ꯑꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯪꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯃꯇꯨꯡꯗꯒꯤ ꯀꯧꯔꯛꯄ ꯑꯗꯣ ꯏꯈꯪ ꯈꯪꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯏꯕꯨꯡ ꯄꯤꯕꯥ, ꯅꯅꯥꯏꯕꯨ ꯀꯧꯕꯤꯕ ꯀꯩ ꯊꯧꯒꯥꯏ ꯂꯩꯔꯕꯒꯦ? ꯅꯆꯟꯅ ꯏꯕꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯏꯕꯨꯡ ꯄꯤꯕꯥ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩ ꯏꯕꯨꯡ ꯄꯤꯕꯥꯒ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯄꯤꯕꯥ ꯉꯥꯟꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯗꯤ ꯑꯗꯣꯟꯕ ꯁꯥꯒꯩꯗ ꯄꯣꯛꯄ, ꯏꯃꯥꯅ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ ꯑꯩꯅ ꯁꯤꯡ ꯆꯟꯗꯨꯅ ꯄꯨꯖꯕ ꯏꯃꯨꯡꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯣꯏꯒꯨꯝꯕ ꯑꯃꯒ ꯑꯩꯒ ꯆꯥꯡꯗꯝꯅꯕ ꯏꯇꯤꯛ ꯂꯩꯖꯗꯦ꯫ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯗꯨ ꯏꯃꯥ ꯂꯥꯏꯔꯕꯤ ꯑꯃꯗꯤ ꯑꯩꯅ ꯉꯥꯛꯊꯣꯛꯆꯕ ꯉꯝꯖꯔꯣꯏ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯗꯤ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯕ, ꯂꯥꯏꯔꯕ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯁꯨ ꯈꯪꯖꯩ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕ, ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯈꯪꯂꯕ ꯋꯥꯅꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯜ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯌꯥꯏꯅꯨ ꯑꯅꯤꯗꯤ ꯌꯥꯔꯛꯂꯣꯏ꯫ ꯃꯈꯣꯏꯅ ꯄꯥꯝꯕꯗꯤ ꯁꯦꯟ ꯄꯥꯏꯕ ꯃꯤꯑꯣꯏꯗꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯕ ꯏꯃꯥ ꯏꯆꯥꯕꯨ ꯋꯥꯍꯟꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯏꯃꯥ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕ ꯑꯩ ꯄꯥꯝꯗꯦ꯫ ꯃꯆꯥ ꯑꯩꯅ ꯏꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯕ ꯐꯪꯍꯜꯂꯣꯏ꯫ ꯏꯕꯨꯡ ꯄꯤꯕꯥ, ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯏꯕꯨꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩ ꯏꯕꯨꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯕ ꯏꯄꯨꯔꯣꯏꯕꯗꯤ ꯏꯕꯨꯡꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯅ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯏꯕꯨꯡꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯕꯨ ꯇꯧꯕ ꯉꯝꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯔꯥ? ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯂꯩꯔꯤꯕ ꯈꯦꯠꯅꯕ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯑꯩꯅ ꯂꯥꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯕꯨꯡꯅ ꯋꯥꯒꯅꯨ, ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯒꯦ꯫ ꯄꯤꯕꯥ ꯉꯥꯟꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯒꯤ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯕꯨ ꯊꯦꯡꯅꯕ ꯉꯝꯂꯣꯏ꯫ ꯂꯥꯏꯔꯕꯤ ꯃꯃꯥꯕꯨ ꯋꯥꯍꯟꯕ ꯄꯥꯝꯗꯕꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯏꯕꯨꯡ, ꯑꯩꯅ ꯍꯥꯏꯖꯕ ꯑꯁꯤ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯑꯩ ꯌꯥꯔꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯟꯊꯥꯅꯨ ꯍꯔꯥꯎꯖꯅ, ꯑꯁꯦꯡꯕꯔ ꯏꯕꯨꯡ? ꯑꯁꯦꯡꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯀꯧꯔꯅꯨ꯫ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ? ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯃꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯀꯧꯗꯣꯏꯅꯣ? ꯂꯧꯅꯤ ꯂꯧꯔꯣꯏꯁꯨ ꯈꯪꯗ꯭ꯔꯤ, ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯝ ꯀꯧꯒꯦ꯫ ꯀꯩ ꯍꯥꯏꯕ? ꯂꯧꯅꯤ ꯂꯧꯔꯣꯏ ꯈꯪꯗꯦ ꯍꯥꯏꯕ? ꯑꯣ, ꯏꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯁꯦ ꯂꯧꯕ ꯉꯝꯂꯣꯏ ꯁꯤ ꯅꯠꯇ꯭ꯔꯥ? ꯐꯔꯦ ꯐꯔꯦ,
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯤꯕꯥꯉꯥꯟꯕ ꯅꯣꯛꯇꯨꯅ ꯅꯨꯄꯤꯄꯥꯅ ꯆꯠꯈꯤꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯅ ꯄꯤꯕꯥꯉꯥꯟꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯟꯊꯥꯅꯨ ꯑꯃꯅ ꯑꯃꯕꯨ ꯎꯅꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯅꯗꯕ ꯍꯧꯔꯤ ꯅꯣꯡꯃ ꯂꯩꯀꯣꯜꯗ ꯐꯝꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃ ꯌꯥꯏꯅꯨꯅ ꯇꯥꯈꯤꯕꯅ ꯃꯍꯥꯔꯥꯅꯤ ꯌꯥꯏꯅꯨ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯤ ꯀꯅꯥ ꯂꯩ ꯅꯅꯥꯏ ꯂꯩꯖꯩ ꯅꯤꯡꯊꯧ ꯆꯠꯂꯣ ꯃꯤꯅꯥꯏ ꯃꯆꯥ ꯄꯤꯕꯥꯉꯥꯟꯕ ꯑꯗꯨ ꯀꯧꯔꯛꯎ ꯊꯣꯡꯁꯪꯕ ꯑꯗꯣ ꯄꯤꯕꯥꯉꯥꯟꯕꯕꯨ ꯀꯧꯕ ꯂꯩ ꯄꯤꯕꯥꯉꯥꯟꯕꯗ ꯅꯤꯡꯊꯧꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯀꯧꯔꯨꯁꯨ ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯑꯗꯨꯗ ꯁꯤꯟꯊꯥꯅꯨꯅ ꯊꯣꯡꯁꯪꯕ ꯀꯔꯤꯒꯤꯅ ꯍꯥꯏꯕꯒꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯏꯕꯨꯡ ꯄꯤꯕꯥꯕꯨ ꯁꯥꯎꯅ ꯀꯧꯍꯧꯏ ꯍꯥꯏꯔꯤꯕꯗꯤ ꯅꯅꯥꯏ ꯃꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦ ꯃꯆꯥꯏꯕꯦꯝꯃ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤ ꯌꯥꯔꯦ ꯌꯥꯔꯦ ꯃꯊꯧ ꯇꯧꯖꯧꯔꯣ ꯄꯤꯕꯥꯉꯥꯟꯕꯗꯤ ꯅꯤꯡꯊꯧꯅ ꯈꯪꯂꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯄꯨꯡꯗ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯃꯟꯗꯗꯨꯅ ꯄꯨꯟꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯅꯤꯡꯊꯧ ꯄꯨꯔꯦꯜꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯆꯪꯉꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯏꯆꯥꯅꯨꯄꯤ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯏꯄꯥ ꯅꯤꯡꯊꯧ ꯏꯕꯨꯡ ꯄꯤꯕꯥꯕꯨ ꯀꯧꯕꯗꯤ ꯀꯔꯤ ꯌꯥꯊꯪ ꯂꯩꯕꯒꯦ ꯏꯆꯥꯅꯨꯄꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯗꯕ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯁꯥꯎꯅ ꯄꯤꯕꯥꯉꯥꯟꯕꯗ ꯌꯦꯡꯂꯛꯇꯨꯅ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯄꯤꯕꯥꯉꯥꯟꯕ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯀꯔꯤ ꯌꯥꯊꯪ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯨ ꯏꯅꯥꯏ ꯍꯥꯏꯕ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯏꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯄꯤꯕꯥ ꯇꯨꯃꯤꯟꯅ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯂꯦꯞꯄꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯏꯅꯤ ꯈꯪꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯎꯁꯤꯠꯇꯦ ꯍꯥ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜ ꯇꯧꯕ ꯁꯥꯔꯤ ꯃꯤꯅꯥꯏ ꯅꯪꯅ ꯃꯄꯨ ꯑꯣꯏꯒꯦꯁꯨ ꯈꯜꯂꯤ ꯑꯄꯪꯕꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯅ ꯃꯣꯏꯊꯦꯝ ꯇꯧꯕꯤꯔꯒ ꯐꯥꯒꯦ ꯈꯜꯂꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯩ ꯂꯩꯔꯤꯉꯩ ꯏꯆꯥꯅꯨꯄꯤꯕꯨ ꯑꯇꯣꯟꯕ ꯃꯤ ꯅꯈꯣꯏꯗ ꯄꯤꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯃꯇꯤꯛ ꯆꯥꯕ ꯔꯥꯖꯀꯨꯃꯥꯔꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯋꯥ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯑꯗꯨꯒ ꯉꯁꯤꯃꯛ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨ ꯇꯥꯕꯗ ꯄꯤꯕꯥꯉꯥꯟꯕ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯥꯒ ꯃꯔꯨꯞ ꯑꯣꯏꯔꯨꯕꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥꯅ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯦꯡꯅꯩ ꯀꯣꯟꯊꯣꯡ ꯆꯩ ꯍꯥꯡꯕ ꯑꯗꯨꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯪꯈꯣꯜ ꯁꯨꯔꯝꯕ ꯊꯒꯣꯏ ꯑꯗꯨ ꯀꯅꯥ ꯂꯥꯛꯄꯅꯣ ꯈꯟꯗꯨꯅ ꯑꯣꯟꯊꯣꯔꯛꯏ ꯍꯩꯃꯥ ꯊꯣꯏꯕ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯇꯧꯔꯝꯕꯩ ꯊꯥꯡ ꯑꯗꯨ ꯊꯅꯝꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯄꯤꯕꯥꯉꯥꯟꯕ ꯑꯋꯥꯕ ꯑꯗꯨ ꯎꯠꯊꯣꯛꯇꯅ ꯃꯃꯥ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯅꯨꯡꯉꯥꯏꯕ ꯁꯛꯇꯝ ꯎꯠꯇꯨꯅ ꯃꯥꯡꯒꯣꯟꯗ ꯇꯞꯅ ꯐꯝꯊꯩ ꯊꯒꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯔꯥꯎ ꯍꯥꯏꯖꯔꯛꯏ ꯏꯆꯥꯕꯨ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯍꯟꯈꯤꯗꯣꯏꯔꯣ ꯍꯜꯂꯣꯏ ꯏꯃꯥ ꯏꯅꯤꯡꯊꯧꯗ ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯨꯒꯦ ꯌꯨꯝ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯔꯝꯂꯒ ꯂꯥꯛꯏꯕꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯏꯆꯥ ꯆꯥꯅꯕ ꯉꯥ ꯑꯃ ꯊꯣꯡꯂꯒꯦ ꯀꯨꯏꯔꯦ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯗꯕ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯁꯦ ꯃꯁꯤ ꯂꯧꯁꯤꯜꯂꯣ ꯀꯩꯅꯣ ꯁꯤꯕꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯣ ꯏꯃꯥ ꯊꯒꯣꯏꯅ ꯃꯌꯨꯝ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯥ ꯂꯨꯄꯥ ꯈꯔꯒ ꯁꯦꯟ ꯈꯔ ꯑꯃꯒ ꯌꯥꯎꯔꯤꯕꯗꯨ ꯎꯏ ꯃꯗꯨꯗ ꯊꯒꯣꯏꯅ ꯏꯆꯥ ꯊꯣꯏꯕ ꯃꯁꯤꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯏꯃꯥ ꯅꯆꯥꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯦ ꯏꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕꯅꯤ ꯏꯅꯤꯡꯊꯧꯅ ꯅꯆꯥꯗ ꯑꯩꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯄꯤꯔꯤꯕꯅꯤ ꯑꯣ ꯐꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯂꯁꯤ ꯅꯨꯃꯤꯠꯇꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄꯅ ꯆꯌꯣꯜ ꯑꯅꯤꯗꯤ ꯍꯦꯜꯂꯛꯂꯦ ꯊꯒꯣꯏꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯆꯠꯄꯩꯗꯤ ꯌꯥꯔꯦ ꯑꯗꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯃꯇꯝ ꯈꯖꯤꯛꯇ ꯂꯩꯊꯈꯤꯒꯦ ꯈꯜꯂꯤ ꯑꯗꯨꯅꯅꯦ ꯏꯅꯤꯡꯊꯧꯅꯕꯨ ꯃꯗꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯌꯥꯅꯤꯗ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯐꯔꯦ ꯑꯗꯨꯕꯨ ꯌꯥꯔꯕꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯂꯨꯈꯤꯒꯦ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯍꯣꯏ ꯏꯃꯥ ꯄꯤꯕꯥꯉꯥꯟꯕ ꯑꯗꯣ ꯃꯃꯥꯅ ꯃꯥꯕꯨ ꯆꯤꯡꯅꯈꯤꯗꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯐꯥꯊꯖꯩ ꯏꯃꯥ ꯅꯆꯥ ꯏꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯂꯤꯕ ꯑꯁꯦ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯆꯥ ꯏꯃꯥꯒꯤꯗꯃꯛ ꯍꯤꯡꯒꯅꯤ ꯏꯃꯥꯅ ꯅꯆꯥ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕꯤꯈꯣꯀꯣ
Piba nganbana mamada ningthau namabu tanthorokle machanupina tum yaujabi aduga mari leinarubagini haiba wafamsi lotlibadi mama thagoi ase mapungning waba yadaba wakhalda awaba khanjinba matamda masado hena sonthaduna phatanungda thoganingdaba thokigadra khanduna tawribani somdana Rajkumari Sinthanu ado chandu thaktaba helakpana masa pumba adu sonthare mamisu kusile mayangsu hena kangsile oiriba mataw aduda ningthauda Maharani na masagi phibamda watana bahori iningthau nanai nupina karigumba wa amata hangatrage leimaremi kari leire hayo kari haini iningthau nasa nupina oiriba phibam ase karam tawni mama oibi aidi isagi mataw ase yengba ngamdre ningthau purel adu sor amutang sangna hondoktuna ha leimaremi aisu khangdaba nate kari kamdau sige haiba do aisu khalibani natraga ibangan ba ado leibak asidagi tanthokpa natraga hatokhiba amatawasi iningthau madune hena phattaba oirani nachanupina khangkhiba thoklabadi masu matung inkhigani aikhoigidi isa mathantani mana phattanungda thoklabadi aidi leiba ngamloi hai leimarembi aisu mapani karigi isabu nusidani isa aso apan yabu yaba nateko phare sumdawrasi hayeng ayu anganbada mifam ama phamlasi konongi phamnaiba khaiga puna aduga piba nganbasu yauna kari tawsige habado tanarasi ahoi iningthau ado isa ase kuiri chak charaktaba ising phawba yaton tangkhidaba amukta themduna chak bijarusi hoi hoi la ole marembi asumna ningthau purel amadi Maharani yainu masanupi ka aduda changi masanupi na kaptana leramba aduda ipagi bema Sinthanu mapi aduda ithokutuna hipamba adudagi hawaleklaga phamung aduda famni bema ima chak ingese khara chasinsi ko ima Maharani nasa kariso chaningba pokte ai ngakta tamina leijahoge koire isana sarak tharuktaba aduna se imane isagi ahaw mathel kaya ama pura ibase sidagi isana chaningbado khalo ima ingese ai kariso chaningba pokte ima Maharani ipa ningthau pothabiuro bema kaigi adumna tawribano nama aina isagi matau yengba ngamte napa ningthau ase karigi mapukning wahalibano Rajkumari Sinthanuna warauna mapa mamada yengjire aduga asumna hairi ipa ningthau amadi ima Maharani na pamlibase lanthum khakta natra ai punsidai sana lupa sen hena khanbiduna leikraba natrane kaino bema nangna haribadubo hayo ima Maharani ibung pibabu konung asidagi kanana tanthokpano karigi damak tanthoklino madu pumba isagi yai phanabani chanupi mapa ningthaugi wa aduda adudi karigi aibu chak chaw haiduna changlaklibano yare thokro yare asi haiduna kanna laure yare nakhoi amata changa no yare bema amta tathokse yare nakhoi kanamtagi wa aina taroi nakhoi di sana lupa sen tabu mi hoba leiriba aduna pen thokpa ngamdaba mihoi ngaktane leiba gasige ningthau amadi Maharani oibada matik chade ningthau Maharani haiba asidi kathok patana basaruk oigadabane pukchel chawgadabane minung si leiba kiningba mi oigadabane adabu nakhoi gidi kadai laire haidunabu mi mutati chebiba hanthana yengbiba sibu achauba leiba gasige ningthau Maharani ne haibada ikaidabra asaw arampamba ahenba thiba sanalupa semtabu leirabadi yare khanjaramba ningthau purel amadi Maharani yainu machagi wa adu tabade kairam ningthau purel na machanupida makhatana asumna hairi ipagi bema ngasi ipa isagi na phamda maithire ningthau ne haina pungluba sanaluba sentabu leirabadi athoiba mine khalluba tumduna leiramba napa aibu ngasidi isana makeup thokhanbire hayengado ipana pibabu kaunaba lami thakrage bema nangi apambada napa ningthau amadi nama aina ayet papirero isadi loksing leibi thauza leibi isani nahakna thamoi sengna nungsijariba
ꯄꯤꯕꯥꯡꯒꯥꯟꯕꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯕ ꯅꯄꯥ ꯅꯤꯡꯊꯧꯒ ꯍꯌꯦꯡ ꯋꯥ ꯇꯥꯟꯅꯔꯒꯦ ꯁꯥꯎꯔꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯑꯁꯦꯡꯕꯔ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯥꯅꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯅꯃꯥꯒ ꯑꯩꯒꯅ ꯍꯤꯡꯂꯤꯕ ꯑꯁꯦ ꯁꯦ ꯆꯥꯛ ꯑꯁꯦ ꯆꯥꯊꯣꯛꯂꯨ ꯁꯤꯟꯊꯥꯅꯨ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯄꯨꯔꯦꯜ ꯑꯃꯗꯤ ꯃꯃꯥ ꯊꯥꯒꯣꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯊꯥꯒꯣꯏ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯀꯌꯥ ꯇꯧꯗꯨꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯂꯨꯍꯣꯡꯕ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ ꯆꯥ ꯏꯁꯤꯡ ꯄꯨꯝꯕ ꯆꯥꯅꯔꯕ ꯃꯇꯨꯡꯗ ꯄꯤꯕꯥꯉꯥꯟꯕ ꯑꯗꯨ ꯇꯞꯅ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯁꯤꯟꯊꯥꯅꯨꯗꯤ ꯄꯤꯕꯥꯅ ꯆꯪꯉꯛꯄ ꯑꯗꯨꯗ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤ ꯄꯤꯕꯥꯉꯥꯟꯕ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯏꯀꯥꯏꯔꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯟꯊꯥꯅꯨ ꯑꯗꯨ ꯁꯥꯎꯅ ꯌꯦꯡꯈꯠꯂꯛꯇꯨꯅ ꯀꯩꯅꯣ ꯏꯕꯨꯡ ꯄꯤꯕꯥ ꯍꯧꯖꯤꯛꯄꯨ ꯔꯥꯖꯀꯨꯃꯥꯔꯤ ꯀꯧꯔꯛꯂꯤꯕ ꯑꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛꯈꯤ ꯄꯤꯕꯥꯅ ꯅꯣꯛꯇꯨꯅ ꯑꯗꯨꯗꯤ ꯀꯩ ꯀꯧꯗꯣꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯣ ꯌꯥꯔꯤ ꯇꯨꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯞꯊꯒꯦ ꯇꯧꯏ ꯄꯤꯕꯥꯅ ꯐꯥꯗꯨꯅ ꯉꯥꯏꯈꯣꯕꯁꯦ ꯁꯥꯎꯈꯤꯅꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯌꯦ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯝ ꯀꯧꯅꯤꯡꯕ꯭ꯔꯥ ꯅꯨꯄꯤ ꯃꯥꯅ ꯁꯥꯎꯔꯤꯕ ꯑꯗꯨ ꯄꯤꯕꯥꯉꯥꯟꯕꯗꯗꯤ ꯑꯣꯏꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯈꯪꯗꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯒꯦ ꯍꯩꯃꯥ ꯉꯥꯏꯈꯣꯁꯦ ꯂꯛꯅꯕꯅꯦ ꯑꯩꯅ ꯌꯥꯔꯦ ꯑꯩꯕꯨ ꯂꯛꯅꯔꯒ ꯁꯥꯎꯍꯜꯂꯤꯗꯣ ꯅꯪ ꯅꯨꯡꯉꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯅꯣꯛꯇꯅꯒ ꯇꯧꯔꯤꯗꯣ ꯑꯩꯕꯨ ꯀꯔꯤꯝꯅꯤ ꯅꯠꯇ꯭ꯔꯣ ꯍꯣ ꯏꯁꯥꯅꯧ ꯄꯤꯕꯥꯒꯤ ꯅꯨꯡꯁꯤꯕꯤ ꯀꯧꯕꯤꯔꯛꯀꯅꯨ ꯄꯤꯕꯥꯅ ꯁꯤꯟꯊꯥꯅꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯂꯤꯕꯅꯤ ꯉꯁꯤꯗꯤ ꯃꯤꯌꯥꯝꯅ ꯆꯤꯔꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯗꯤ ꯐꯠꯇꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯅꯤ ꯍꯥꯏꯅꯕꯗꯣ ꯅꯪꯅ ꯀꯣꯛꯍꯜꯂꯤ ꯃꯤꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯁꯣꯟꯅꯕꯗꯣ ꯑꯁꯤꯅꯅꯤꯀꯣ ꯅꯪꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯀꯌꯥꯕꯨ ꯀꯣꯛꯍꯟꯕ ꯉꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯁꯛꯅꯤ ꯅꯪꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯥꯡꯕ ꯂꯟꯅꯤ ꯊꯥꯒꯣꯏꯁꯨ ꯀꯣꯅꯨꯡꯗ ꯃꯃꯧ ꯑꯃꯗꯤ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯍꯦꯟꯕ ꯄꯥꯝꯂꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ